on the smite I'm on the Lakabudi, I smite in Damka de Togunu. Tabak on a top you. One sided to Togunu, Tabak. Hoy Manipurda, Levirava Mipum Kudimapu, Konun Kurumjari. How's so Iran Khomlingeida election gi damakta vote campaign tawdana events kya pangthok tuna MLA Mantri Singh Hoy Manipurda Levirava Mipum Kudimak Masi message ase share tobiyu ngasisu kuki terrorist singna Akhoi Nongmei village Naga gi khunda larga mi ama hatok pire Nongmei maru mari makokta ama mananganda ama makhongda ama pambomda ama yamna matik chaba khulai pairaga akhoi Naga gi khunda attack lakpani ngasai ayuk wait aduda mini uhawa akhoi India gi asarafan guideline tawdana lakpani haina minmak na uhabusu lere aduna asigomba thawong sidi tasena yaningde akhoi Manipurda irang asuk Khomlingeida lakadaba general election gi damakta masa-masagi BJP gi oiro Congress gi oiro atop-topa don gi oiro hojik kanna campaign chali masise yamna pende haiba maramdi hojik akhoi maitai singsu atop-topa phurop singsu masa-masagi lamda masa-masagi yumda masa-masagi khunda hojik phawba halaktana leiri masi singse hanna laihanbiyu aduga election du tawsi mayam loibau tabiu mayam loibau tabiu warise yam chum warini mayam loibau phawba amtang tabiu nuai neba hojik tawri momong se kaino irang na tawn leire misi mina thoe ngak leitana aduga election ai tawri asibu chummi braba amtang haigo mayam se video loibau amtang tamina siko mayumda khunda magi khungangnuda ahalmada yohanbiyu aduga election do mayam punna pangthok mina si adu natraga tangkhaina election da ngaw leba tangkhaina lanphamda ngaw leba tan lanphamda chaba thakpa tumba khangdana lanjena na leiriba mayam asi tangkhai ne ji leiriba tangkhai na board lepraga board gidama to paisa chaga da ji plan to leba koi Manipur da tarusi kari no habidin da haining badi aina haining mani masi aigi imaron da nate maitai lon se adubu haining baduna soi bu khra leiramni mayam ngakpiu mayam ngasi se yengbiu Asam Rafanna Jungle Manungda Lakraga Kuki Milton Singbu Puraga Tada Ramraga Chakre Haibasumi Dum Lairabani Aduga Akoigi Pungling Rong Charoi Pandongba Akoi Nongmei Naga Khuni Adu the Sing Khomlingeida Lakraga Moina Paraga Direct Hatok Pire Adu the Akoina Pare Batra Mari Dudi Karamba minungsi mo na thamino haibanida question di Kuki Milton Singh na di minungsi amta leitana direct shoot to leire me moy masen kam na re akhoi Naga ta tainarami moy masen hatok narami akhoi Naga da hek lan haunaba tawrini Naga da tukai tana ba moy silini hojikse tangkhol de akhoi itek tawbani lengmai khak akhoi tawbani jeleng rong lan tawde hana asigomba moina propaganda sandok da lebi akhoi miyam na thaja leiriba hojik pa thaja rek leiriba Manipur da leiriba mipum khudimak
peace haibase karam kana porok toino asida laiba ki mapi mapa oina chongthok leba singsu peace pamna gidi peace ki thabak chathabiuba peace ke thabak chathabiuba peace ke thabak chateba election gi dama aingon na vote ka halu aingon na smite to halu aini smite to gni haina shiran duran to leireba akhoi manipur gi irang loidre phau vote to bi aroi election to bi aroi masi ai thamjaningi manipur da phurup tribe yam lei asing je peace ohena ba hoje hoje leiba ki mapi mapa ni haina chongthok tana thongna naina leireba sing peace athu bada purak na ba tobiu sarkana aingon da smite to aingon da lakta budi aina smite to ni damka di to gunu thabak one othokpiu one sided to gunu thabak to boda one sided to wi social media matam ni hojik social media no loin uri ni kana na one sided to de ba loin ui pende yamna pende ta sengne pende kuki mesen kam nai akhoi da hairakani moi mesen phunai akhoi da hairakani chacham boda pa akhoi da hairakani ba mayam akhoi bap tamin se manipur da lebi re ba youth mayam mai tai oro pangan oro rongmai oro naga oro any xyz handak lagdo election je manipur da irang loidre di irang se loidre gadi election to ba yaroi achuk irang kalingai matam da vote campaign to dan leini hojing misi mena sing do oro tam do oro misi mena hojik thok leiri bani masai gumne control to ba ngam deba hojik akhoi leng mai gi mitruk zo hojik puthok bu ngasi akhoi gi mi ama hat pusu masi taseng ne pende yamna condemn to wi government sarkar na athu bada mi yang chang biu manipur da leibi re commando leire mr leire security yam nei si jing thajillu tampak da oina operation cha thagani chingya khoya da di jungle manung de cham ngam roi cobra mayam no puthor re kana bu lan to de no lore manipur pura lore haisni one sided tawri phodi manipur da peace haiba leiroi achumba well to view adu already manipur peace lakani la le da nang la le hayu kari kuki ngarang nahan mi yum taret mai thai hai adu ga mi ahum sibudu pregnant or pregnant hai ha masi ko madedi sarkar jo thajaiba 7 months 8 months bu mapuk kam thok le dro tawnu yamna pende mayam mi na ngang mo de thajai akhoi na ngang mo de thajade masi ko majidi yam pende one sided tawbigunu manipur se ko yam pik pani asida khoi manipur da hu kapsin ba virus thajin ba mi yam de masi singde muthan na ba tawbiu government na su object lebi reba akhoi present oina thopubira akhoi chief minister pabung khemcha na su mieng bhajan chanbiu one sided tawbigunu mayam akhoi peace haibu leisi mayam natrabadi akhoi manipur se pik pani na adum sahi khuding pachi chapa dum irang na thalagadi khoi mahiro singke problem lakani nambi chathok chajing ge hojik pho khoi maitai singsu kampi lam ngamde national highway 37 lan ngamde hojik pho subla by road lan ngamde aeroplane leitragadi lore ngasi akhoi gi ichilino akhoi gi mama sore pandongba punglinglong khunda sigumba tamtikna khatpibasidi tasengna pende haiba wafamase thamjaningi aina soiba leirasu aranba leirasu memna ngakpiu mieng changbiu haiba wafamse hamon thamjage thank you